Mamanaba mamanabisingdo hospitalda punna thengnarami. Riki suma sadu khara thina sokpadagi surgery khara amadi tawal. Thabaki saru khara amadi kairi makhong nama masu tekli. Aduga minor head concussion amasu tawri. Adubu laibak fabana Riki hauzikti aruba pibamda laitri. Riki gi manakta sangduna magi ashok apan yengluraba matungda mamanaba mamanabisingdo su hospital gi corridor da famduna Paring sana thari ba mafamduda aduga wari sanarami. Jackson hana hayraklami. Aina singdari basa chumma mali. Game to dagi ohilakpa ngaktani. Tony na sukumlaklami. Yare si Jackson nang natomta nati ay koy suloy na makiriban. Jenita na hayraklami. Game si loisin ba upaya matida ba yada ba ni ay koy. Hausik ohiriba condition si dadi ay koy control daw bang amlaroy. Karigumba Riki Simara ibak layram dabat tarabadi. Jenita wado haiba loisindi adumak tumin laikri. Sanana sora murak sang no hondok laga hayraklami. Aina yai komba hayriba ni padu da pau paukrabani. Mahak mateng pangi hayri. Jenita na kumi. Adudi karatu na magi mateng lawda ba yadri. Ay koy gi matam lay silaktri. Toni na amuk. Koy karatu na yai komba hayriba midugi manakta chala sedudi. Ashum na marupsingdo yai khomagi manakta khara thuna chatnaba warip nauram. Hospital dagi halaklaba matungda Jackson su magi swimming class adu yawba laklam. Mana training tawriba mafam adu yawraduna training tawbada set kadaba dress adu hongtokli. Aduga mahaki mapot masay singdo locker da loina magthamlami. Aduga goggles su upsanduna locker adu solon silmnaga swimming pool adom dalaklam. Warm up tawraba matungda Jackson swimming pool aduda kumthakri. Aduga training tawba hokri. Asumna training tawba oina round tararak iroiraba matungda mahak ngayak potharam. Aduga amuk pool aduda kumduna iroiba hoy. Handakti mahak na iroiba hek ahobaga karigumba ahoba makhola mataraklami. Jackson su iroiba do lepli hairaga mahaki akoiba do da fat yangaklami. Mafam adu kanashu layramni. Aduga mafam aduda thaliba maidu sumutlam. Wauri samuk liba nungsa mangal da natana atay ahin mamangala matapangdi. Mataw do da Jackson magi upliba goggles do log thok do na kawi. Kanano aduda lay dibo? Si hay do na Jackson do poldo gi matay tam na iro irak do na amok su kawi. Sir Thomas na tro. Adubo kanana sumahaki pa kumpirukti. Handok su amuk makola do Jackson ginakong da taraklam. Nga say ka yeng na bada hausiki sinahin na nagsili. Aduga hausu heli. Jackson kang pre kangi makhoduda aduga pulagi karaktuna locker layriba dom dalaklam. Handok su amuk makholdo tarakli. Karigumba arumba posyak ama laymay da tabagi makhoni. Tasiyeng na Jackson kirakli hausikti. Makholdo tadana ba narabasyu adu maktaduna layri. Aduga mahaki manaknak pa adu ayda taibang niyoy ba amat layba si udi. Jackson makhong thuna thangdo na chali aduga locker parengdo urak padigi khonglai thuna mai kaya dom da chensilima. Aduga prap taw na mahaki dressing do hongtok laga locker da yawri ba magi potchay sing do paiduna mafam do dagi thoraklami. Handak su amuk makholdo tarakli. Aduga handak isidi Jackson mangondagi yamna nakpa mafam dagi tarak makhoni. Mamit tamno shali kibaga iroirubagi ingbaga aniyado pasin khiduna masado thak nikle. Makholduna le palaitana sum tarak paduda Jackson handakti locker number 13 mapadu da chalamadi chaklip. Aduga mana sing na tari. Kara mga famdagi thorka makhono khanda. Jackson na sumta siloba matamdadi mahak hek lip iba locker number 13 duda gitar ka makhol ni haiba khanglam. Nupa magi apik pa khonjel na kanbiyo haida locker number 13 dugi manungdagi khonjel do tabada Jackson mamit ka khanglaw thoi toni gi khonjel ga su chap manabagum tawri Jackson do para taw na locker do hanglo ba matamdadi manungda miyo yama laibagum mami sami oin uri baduda toni ne khalladana Jackson na kawi toni mana dum na kaw baduda locker manungda lairama miyo ido mamai tap na lai thorakli aduga chimbal singlap Jackson da nokfe tawraklam. Miyoy do Tony na tikang na kamikupta Jackson makhong tap na thang na tunglom dahal. Mamay do lay do na siyang hek tawabaga
miyoy do konglay thuna Jackson da phat chongkhalakli. Shafu amaga loina duna. Shafu do kanman bana Jackson laimai da tushal. Kan biyo haidana su kan laoy. Miyoy ado Jackson gi mamay mapa hiyena nang na sangsilakli. Aduga mahaki sanglaba khojinduna Jackson gi unsadu da khot bahre. Saina khangna amuktang kan lauki Jackson do mahakpo kan biyo haidana. Miyoy ado na Jackson gi masa pomba maray na tapna lek bhaurakli. Saying saba mugam. Miyoy do intok na hagot na bahot na jay. Aduga mahaki mapangal putok pangamdre do Jackson do. Kona thangda mahak shor honba sumwarakli. Aduga mamit aniya do su tapno isan kirak. Tanja sidani Jackson gi manakta miyoy karana koiraw laungarakli bado. Amukta singkhat kiyo kaidogi noy buwaydun. Jackson ang kiyan tarak kamit kuptadi, mahaki akoy ba mi kayama umsinduna layrami. Aduga, mana swimming pool gi mapaldo da laymay da longi hiplam. Jackson gi masyado tapna hawat agahangi, magi akoy ba layriba mayam to da. Ay kaido krage. Sir Thomas na kumi. Nang irak naramliban niya, ay koy tinarambagi pabani. Sidani niya ay na swimming pool da natom da set kano hayri basi. Ngasi oiri, matungdadi miya maloy na tunasat kadabani ko. Pulda bo hek laklabadi, soy bahay basit tambang ambanati. Jackson ngaksana na hangli. Kaino hay shibu, ay bu irang narambran. Jackson ga training taw minariba ni pa amana, hay reklami. Kongi muscle cream taw umali, sar na hay bada. Jackson do seconds karam mun na wakal taw raba matungda hay reklami. O ay na ningsing badadi, ay na gyan maangdringay da, aroy bo oy na. Wado haina Jackson magya koy bada yingli. Mana thiri ba misak tu uba fangdrabada Jackson tapna hogolak tu na lep laga hayri. Nupa di katay jasat krage. Wafamdu da layri ba miyoy singdo yeng na ingakla tu na Jackson na hayri ba wado da. Sir Thomas na Jackson gi maring jumda makona pop anirak tharaga hayraklam. Yarese yum dhalo. Aduga phajena pothar rochalo. Nasado stress laiba malina. Jackson sora murak sang hondoi. Aduga hoy haibagu makuk mamumlaga mafamdudagi lakli magi locker layri badomda. Magi locker do hangduna set kadaba pizol to lauri hairaga hongdok. Adunga nga say magi mangni hani kangdaba amada ukiba locker number 13 duda munna muksu yengli. Locker do bu hangdok tuna manungda kari lay haiduna yengbagi kaurangba mana masada supuglakiban. Dress hongdok peloy raduna Jackson locker number 13 tamna tabli laklami. Aduga locker gi handle lado pai duna thongdo hangtok itawi. Aroiba oina sora murak sang hontok laga locker do fat hangduna manungda yengli. Aduba manungda kari su yauramde yang hanglami. Jackson mamit fat anirak kopi. Aduga locker gi manung sin matungno yenglama matungda thongdo thingjelam laga masu adu magthorak le mafamdudagi. Mane school sataba numit khudingi Tonido makhoi kaka thokpa amana chalaiba mart machaduda salesman singi mateng pangpa amuk sulaklam. Ngasi su school satabanina martu dalaklam. Tony na riyak matakta at chapo sing na mafam sana thamlingay tanjadudan. Martu gi thong hangduna customer makhaksangaklam. Tony na falap iyeng lobadati nipa makhak cold drink section lomda sangkibadui. Tony do asapot sing do mafam sana thamlamlay hayega counter adom dalaklam. Hausik sangkiba customer aduna thorak laga bill pet tauna bani haydan. Minitara mukti parakli Tony na nipa do thorak pangai basi counter do lipli hayr. Adu nipa do sumthok thoglak tabaduda Tony na nipa do sangkiba maikay adomda onchan do na kauraklam. Sir, sum na Tony na cold drink section adom de yeng kamatamdadi kanasu layramtri. Mafam do ihang hanglam. Tony, marto masin batung na koy lay dan yeng. Kanasu layba udi. Mahag matom tini manung dalay riba. Magi kudang garido de yeng laba matungda matom tamurum susoli. 15 minutes kakta ngay rini. Aduway rabadi set pa yarani. Ay nga hakta ngay ragita. Asum na Tony do. Front deck sa domda amuk lakto na famlari. 15 minutes to how kiba ngay ba oy.
Ngayaki matungda thong da kuk thin bagi son thang da makhol ama muktarak lam. Tony wakhal lamada layuraga gyan khanglak lakpagum akoi badu koyeng yeni. Matam tu da ori makhoi gi martugi glass na thong oiba mendora dugi hek mamangda nipa makhak lepli hairaga Tony mangonda karem da bam minok nok selak libado. Tony munne yengi nipa duda. Nipa dogi khusinna glass ki thong aduda khotpagum na sutaw. Aduga mahangna khothiba mafam aduda hi tai hogum na sutaw. Nipa dun amuk su hanglak lam. Kana duno nang ngasai yengi dubo. Tony ngak na hangi. Ha. Nipa dun ok fetawi. Yamna kigum pakat pugum tawri badubu. Kaigino haibani niya. Tony makuk to fet hai. Aduga ngasai nipa manele faw may kaya domda amuk iyeng thoraka matamdadi. Nipa do layramtri. Tony na kashum na teda. Angang khara sum yeng lambani. Ado pare ni nang laklabani na niya ay amuk lagi ko. Nupa duna. Ay lehuray ko. Sum na hay na duna Tony su dukan do dagi thorak. Aduga parking da kham liba mahaki best pa do thawdorak laga magi ren lai famadom da halaklam. Numidangi pung tara muktarak lay. Tony na ren ki yung madu yawbdadi. Lambi da mamanaba khara tiyang na duna mamanaba dogi mayum da chak saramat jami na robani. Una da basu kuiri hai baduda. Tony gari do mafam sana kamlam lay. Aduga get ka tayo ba staircase adu da karaklami magi room tam. Mana staircase ado kabi hek hawaga magi tung oirak thali ba valve fasaw wado masama tom ta may khak pahoraklam. Mana staircase ado chap hek lepaga mapasana na valve to gi may do sodo makmutkre. Tony matung fat on do ni yengi. Magi matung da lep to na layram mi ngasay mark ki thong wang wadale faw ni pado. Adubo handakti ni pado makutta su tanggol na masu pairami. Madudagi pakat laduna Tony mamay hut layduna magi room madom da chanchin na batawi. Adubo corridor paring da thali ba may singdo amamam tang oy na fat mutki. Tony chena matung amumong ondo ni yengle. Nipado magi manak hena sum naksilagli. Magi room mapado hek yawaga Tony na poketagi sodo lauthorakli hairaga thong hang na batawri. Tansa sida ni may suloy na magutkri. Corridor pareng do pung mamangkri. Tony kulay tuna sodo fat hangi. Aduga masi room manung da changlak tuna thong do gamlaw na tingjinkri. Thong do hek tingjin baga Tony do kibagi mayay na masa thak nikbaduda. Laymay da kuru kudo kunno na tushali. Aduga thong do da munni yengli mamit kup da kay. Mitkup haragi matungda Tony tap na hawali. Aduga thong dogi manak tam na tapli lagtuna thong dogi ahoba pip hol macha ma yawri badudagi corridor pareng do yengli. Hausik phawa pung mamam ni corridor do. Adubu mi amata laytabagum na ditaw. Mahang na shum na layringay tanja sidani thonggi mapala domdagi kuk tap na tilaklam. Tony khangpre khangi aduga thong do da tumak yeng na tap na matung hando na chali. Thong do dumak mapal dagi sunglip da kai tilak paduda tawa ngamdra do na Tony. Makut na mana akong ani menchali. Aduga mami jeje na wishan do na kan na laway. Lepo, ay bong hakta po thalo, ay dom de lelo. Aduga thong tilak liba do di hausik pao balep lamdi. Sum na sum hausen ki, matang numit ki ayuk ni. Sanado hen bagi room da changlak do na hayrami. Iyay ko mana ay koy lao haye magi yum da. Hen mana kumi. Ay zinita da phone taw kragi. Iyay ko makoy de lao na. Aduga Tony da su hayrasi. Mana lakpada Jackson su lobiro na. Si hay na hen mana zinita da call taw kri. Aduga sana na Tony da call taw kri. Sana na hanjen Tony da call taw rabasu reception taw rakri. Maduda sana wakal charang na bapoy. Phone mangarak taw rabasu pairak trabaduda Jackson da amu call taw raklami sana na. Ashom dagi Jackson na call receive taw rakto na hayrak lami. Hello sana. Kay layrage. Sana na. Tony do call taw ni sung pai di. Mayum da layta jalo. Jackson na. Ay moy da sali hausik. Ay na su call taw wasu pai di. Kay dorobano kang di ni madubo. Hanggi na taw ni iso. Tanjado da Jackson gi gari na horan kongboge mag-call tarak paduda sana na. Oh, hoy, tamagi ko to diya. Tamasi. Sum na hay na raba matung da call tamkri.
Sanado henbada onsilakuna hairami. Aikhoi ani Tony yumda hana chanaba tauksi. Henba ngaksanan hangi. Kaigi moida hana. Sanana. Tony do kainom tawba male. Henbana hairakpagi matung inna Jenita su yaikhomana lairiba mafamadu tamna laklami. Makhoigi lairak aduda magi gari du thause laklami. Aduga yaikhomagi mayumsi karambano khanna gari tapna thorakpaduda nipi amaga nipa amaga matai manau anikhak lairak duda chatlibado Jenita na uri. Jenita na gari do machi amada khamamnaga matai manau dugi manakta sangsin behek hobaga magi masada gari gumba me itau tawrei. Ikhang khangawda mafamadusu mamsilakpagumna Jenita gi wakhalda khalali. Asumna Jenita na changlakpaduda karamnano khangawdi mahak masado paralyzed tawbogumna machileng mangamsilaktri. Masagi makhong anituda yengduna makhong thangnaba hotnasai adubu lengba sungam ngamdri. Miyoibagi saru tekbagi makolgumba kurok law makhola matarakpadagi Jenita fat mamay non khatuna yenglakpani. Matamduda uri mahak na nasay ukhiba matay manao duna makhong animak sekla duna magi manak cham na changlakibada. Makhoyanigi makhongi saruodusu tekna sak satpagi kurok law makhol duna Jenita gi nakongda singjayay na tari. Jenita mamitna mahak masagi makhong duda yenglaga makhong anido fugat naba fanakan na hotnarabasu sunghamgam namdi. Aduga saru tekbagi kurok law makhola dusu magi manak tamna sangsilakpaduna magi hek mamang magdada lekri. Masado thak nipa makai Jenita tapna non khalakduna yenglakpan. Magi mamay magdada miyoy amana sor shafuka na honsilakpagum shawumpang. Matay manawdo amana magi mangda amana tungda lepli. Nupido na Jenita gi masapumba manam susutnam. Aduga nipaduna Jenita da nokfe tawna yengli. Icham-chama minok nati. Ngasimak Jenita gi aroiba namit oiragani haibagum noklak-iba minokmi. Nipado mga kiseblak tawki aduga mahaki makhutta pa iriba singsangdo wang na tangkalay. Jenita bo halagi matagum. Singsangdo na haitarakbagi sawang fangbada Jenita makhul ani na nakongin selaga kan na laway. Mahak gyan tarak mitkupta magi ako ibada sahi miyay chalebi ni piyamaga makhoigi longa oigadaba nipa amaga leptuna lairami. Nipado atay kananati yai khomba haidana makhoina tirak libado. Yai khoma na magi masanomduna tablap na hawdorei. Gyan tarabro. Ayna yai khoma ni. Nang Jenita oido na tra. Sora morak sang na tap na kontok laga hawalay Jenita. Mana gyan tarak mitkupta iyong mamagi manggol da hipto na lairami ma. Yai khombagi mama na hayraklami. Manggol fawgalaklam laga nasana tomtelik tarakputo da pakalurida na idea. Yai khomba na suhayri. Aigi ima na bini ima. Ayngonda notes kara hangi na lakpani. Yai khombagi mama na amuk. Nasa kiyamta tawdrabro isabo. Kiyamta tawdri haibawum ingit tawraklami. Jenita aduga. Ima ay ising kita taksagi. Yai khombagi mamana. Hoy ima lagthoklugi. Nakalamaromdana sanado masapumba aying manungsit aman humsilakpaduda makul ani na masado pulak tasili. Mana mamitap na pangno na yang makamatamda mahakti laysil na yomlaba sorok amagi mayayda liyapto na layrongki. Mana layri ba mafamdo kadaydo no kangdaba na signboard kumba thietpra hayon yang lakpada uri. Nipiya makhaksu lambidugi wang madalip-libado. Sanasu sang sili nipidugi manaktamna. Adubo karigumba iyotki posak amakhak laymayda tabagi king haiba makhola matarakpaduda sana chalam nibadu kanglip-lip. Aduga laymayda yeng tarakpadadi uri. Nipidugi makhong kusing waiduda iyotki chena mana pazilibado. Sana pakat na nipiya dudi yen kalai. Adubo mahag na nipidugi masag uba fangdringayda kanago mamiwa yaman at jendo fatsingbada nipido laymay da tusindo na tayo. Tang nagumitkupta siendo soro singki. Nipido sulaymay da taro ondo na ado magsingsin kre katsin namada. Nupidugi masaga
Soroki koilashtuga taknabada ito libada ubada sana sulauri kanna kana leibage amukta kanbiyo haidan. Nipiyadana sulauramni aibu kanbiyo haidan. Adubu thangnaba mitkupta nipido laurambadu leple hairaga sonthangana tuminna kaptuna laikre. Sana sumagi akoibudi yengli kana lake khandana. Adubu karamnanu khangdi magi makut anisu tungda oina punsilamli pochakamana. Aduga mahaki mamanga nipa makhaksu mangonda matung onchanduna lepaga layami. Nupa adu hudiyama litlaga magi masak khangmangamlamdi. Sana magi makut anido nanthoknaba hotnai. Nipa aduna mahaki mamangda layriba box asawdudagi kariguma posak ama lawthoknaba su hotnari. Masa khangjada sanagi masilda asumna tapna kauki. Ranjit Nipado tauramliba thabakto chap leplaga sanada onsilaktuna magi horidu lawthorakli. Walli sanada mahaki masakta. Sana kaptuna haijai. Aibu thadokpiyo. Please aibu amukta thadokpiyo. Ranjit khumdi madugi muhut boxudagi yochai apaba ma lawthorakli. Aduga sanada phuthaba horai. Sana su saina khangduna kapli. Magi masa pumba dakfamtana yomli isu yamna thokli. Madugi matung Ranjittu sanada simbal singlap nokfetawni yengami. Aduga starship manba sabana mai hauraba posak ang puthoreklam. Sana kapna nipado di yengli. Nipado su posak ado tapna sanagi maraibak mayatamna puselakli. Sana nagyan tarkumit kupta makoygi yunggi sofado da famnuna layami ma. Magi mangdana hen bado dress up tawba loiraga leptuna layami. Hen manang tumurabro nangbo sanana pakumpigi hektawaga magi phone do call lakpigi ring khingutla sana phone do lawduna call receive tawi hello asom nakandagi Jackson na pakhat na haireklami sana noi khara thuna laknaba tawro Tony hoida kitang thuro adu khak hairamnaga Jackson na call do fat kakra hospital gi room dani Ricky do mami tap na panglaklam ECG machine gi sonthangneraba makholduna khangli mahakna leiriba mafamdo hospital gi room ni haiba. Ricky mamai do nakalamada tapna leithorai. Bedside table do da mahaki mama gi bag ti leirami. Adubu mama di leiramdri. Tanja sidani magi room gi thong do tapna hangdoraki. Mama oiraboi khanne Ricky no fe tausei adubu kana su sanglaktana thong do masama thomta amuk thingjan chakhibaduda Ricky noklama minok tapna mangki. Nakala maromna hen baga sanagana Tony gi rento yorako matamdadi Tony di ambulance to hospital da pukhat kre haiduna leiramdre. Jackson su leirami mafamduda. Mahak ubada faibok anido Jackson gi manakta prap changseli. Hen mana hangli. Kamay tawrino? Tony ki am sok lage. Jackson na. Doctor na di karisu amna sokpo oidri di hai. Aina lakbada di thong hangdok laga leiram. Aduga masada su asokpo gida fangni amna taram. I khara thokpadugi nungaitadana aina ambulance kauban. Sanana. Ambulance tadi kana yaukige. Jackson na. Moi dom saduga kakaduga yaukibani. Renki mapusu sanina loisankibani. Hen mana amok. Jenita di yai kombo ko yoromani. Amukta phone taw ko. Makoy da ikhoy kitang tingani na. Sanana. Hoy ay hai kragi. Si hai dana sana magi phone do lokthoi. Pau faunaraba matungda Jenita matomdana yai kombaga unarami. Jenita na makoy da thokiba wari pumba amata si thadana loina maklithokli. Aduga Johnny amade dimana laikhidabadugi matangda su loina makhairam. Hana na sanaga suwari sanaraba oibana yai komba su Jenita na kitang haibaga gyan taram. Wari singdo liba loiraba matungda yai komba na chena khara Jenita da piraklam. Aina sinna haibadi nungaitre. Adunane nasana oina pajaro. Website tugi IP address ki matung inna. Website semliba mioi tugi address amadi phone number. Aina sedu da loina mag irabani. Adagi sanana ingonda pirakhiba mioi singdugi list tu da yauba makhoi singdugi maramda aina kharabudi tijal. Moigi maramda su details kharabudi yauraban. Shidigi henbadi aina research tawba ngamdri. Aigi best level da hotnaraba matungda information singse nangonda piribasini.
Jinitana Senasingdu Lokshinduna Tapna Hayraklami. Thank you. Yai Komana Sukumi. You are welcome. Aina Sumating Silgi Henapang. Ado, Aigi level Sina Sifaudangamli. Jinita no Fetong Hayraklami. Kaisukainida. Ado Ayamuk Setnabatawragi. Yai Komana. Hoi, I Tongal for Watidoki. Ashum na Hainaduna, Makoi Ani Tokminaki.